da maroiba pau Manipur update na sinduna beyond media conclave pangthokre 𝐻𝐢𝐯𝐞 amadi 𝐻𝐸𝐸 lamai chakpana maram oiraga umangi saruk sing chauna amanga ta thokre Northeast window na sandok sariba numidangi pauming tabiriba singbu jan mabamna khurumjari hauzik pau sandok na pizari Manipur update na sinduna beyond media conclave pangthokre Imphal hotel gi sangai hall da pangthokiba thauramada DIPR gi director 𝐾𝐢𝐯𝐶 Manipur update ki founding editor Sabapati Samom Tan Hills ki joint director Ngangom Uttam Amjugi President Asem Vaktana Thoiba Mithung Leng Sing Oina Saruyaki Thoramada Paumi Singda Manakaya Su Yentoki Mana Fanglaba Paumi Singadudi Digital Journalist of the Year 2026 Vangamla Sala KS Ismojo Promising Digital Journalist Award 2026 Naurem Tanoranjan Ichil News Network Distinguished Service in Digital Journalism Award 2026 Sabapati Samom Senior Journalist Best Credible Digital Media Page Channel 2026 Wari Single Amadi Jury Sois Digital Journalism Award 2026 Revika Moirang Them 𝐻𝐸𝐸 News ni journalists na suyamna unique oiba challenge amonu face tawre hojiki karamba face first ala mo na ba aina faili hana thagale haina ba then first aba ko ya ba achum mo pa mo pharagon change ba sai agi ke sara buran cha pragati it can spoil the career of so many business ki wagera officer ki wagera dilemma amane ba ise ai first aba suyade right or possibly critical or bold or responsible or journalism or the sometimes there is a very thin line between normal journalism and digital journalism and issues feel something I see journalism and digital journalism YouTube blogger content creator karaga monetize to we yanaba sensationalize to we yanaba in thore ira haibasi achongo question nasu zik lai tabnate hai si thok tabnate fane am thori digital journalists in so reporters fakta koi dramane ba moi they need to check fake ma misinformation ma check to bada katai adagi appoint yakan pamjab sai one example so bizarre I support what he said because we was on the other side, the government issue may face irresponsible the unverified report covers the officers in the image tarnish of mental pressure the next discuss I believe it is now the right time. I give an example of irresponsible is to fake and figure se check over 10 years muki mama diwali ne aina thengari ba yamna manipuri achomba newspaper ma 5 days kumba continuously run to report amaka kamaina run to gada constitutional person le mi yagi wife ko OBC certificate pa ga kamaina thok no 𝐻𝐸𝐸 amadi 𝐻𝐸𝐸 lamai chakpana maram oraga umangi saruk sing chauna amanga ta thokre numit nini leptana chaklakpa lamai adu kannabagi damak ngasi ayuk pung taruklom tabada mau dadubi amadi maramda leiriba Manipur Police dadubi Fire Brigade Forest Department National Disaster Response Force NDRF State Disaster Response Force SDRF
Songsong SDO Songsong Village Authority amadi Mau Village ke local volunteers singi apunba mioi chamayangkai rom na saba team na yamna kanna mai kanna ba honaki official oiba amadi local source tingdagi fangba pau matung inna lamai adu ziko gi khathangba romdagi Mount Isigi singsang parengda samnarakibani hari tim aduna angamba chingmai kaduna mai muthanaba yamna kanna honaki hari amadi Indian Air Force ki kangbu amasu khudong thiba tarakpada mating pangna ba helicopter ga loinena ngaiduna leiki hari mai kanbagi thabak adu Manipur rom gi maikidigi oiki adum oinamak Nagaland gi maikidigi su maikidigi di kanasu yaukidi hari Kobru amadi thangjing laifamlen midei khaktagi nate yelho furaf khuding maki horak famni haina Kabui Union Manipur gi maikidigi fungdorakli kumgi president Dr. 𝐋𝐢𝐯𝐞 khudiyek biduna thadorok pachirol amada ningsingba thoktaba matamdagi ipa ipu stinga sagon naduna lakraba tatna thanaba yadraba Kobru amadi thangjing gi khubamasi midei khaktagi oina kuki singna uribasi langani makoina Iramdam sigi yalhomi nattabana haurak ngaigi puwari kaidongai da su khangloi Kobru amasung thangjing laifamda lai khurumbada ayat akai pibasi lamdam sigi yalhomi da singnabani haina laureidabagi maram leide thangjing singda Kabui salang maibana leiramba tingpui khun tarambagi wari amadi Kobru singda Kabui singna khundaramba Kabui long Kabui wana chingbagi wari puwari ga sagon naduna lakli moirang kangleironda Kabui tomba Kabui salai Salang mai bagi nungsiraba ibadau thangjinga tanna thanaba yadraba puwari kaya miyamna khangnari miramdagi haizillaklaga iramdamsi munnana ba honariba singasidagi ekoi pumbana section minaba mathau tare natragadi khunaisi mutkiba yai maram aduna lakliba February gi tang ahum gi ayuk pung 13 taba matamda Manipur Press Club da CPP KT na pangthokadoriba Kobru amadi thangjingi khubam kannabagi damak Pangtokadoriba mifam asida miyamsu saruk yaminasi haina appeal tawrakli Manipur ki National Highway ani amadi National Highway 2 amadi 37 da matam sangna chathok sasin yadabana khudong chadaba kaya mayukna duna leiringai airfares ka hena mamal wanglakpagi matangda public representation ama asem Roshan Singh na India gi president da summit tawkre Representation at the National Highway Singda free movement later Banamaram Oraga, Manipur Miyam Atopa State Singda Tangai Fadaba Mahitamba Anala Ing Chatpa, exam Taba Chatpa, Sposia with Chatpa, Kudaki Atu Akai Chatpa Sing, Nongtaki Lambina, Amatangaraba Pambai Oidi, Masida, Mangzonana ticket, Kakhaudaba, Miyam na Kudakta ticket, Kakpada, Varayam na Yambana Chowna Awaba Amamayuk Narakliba, Sigi Matangda, Ningtina Yauri, Fiba Masida, Hena Yang Sinbina Vamadi Awaba Kokhanabagi Damak President na Ministry of Civil Aviation ga Tanabina ba representation adu pisin kibani hari. Kokomina Sinduna January gi tang 13 da pangthokadoriba rally Sawatkani Haina All Manipur Muslim Organization Coordinating Committee Amokoki Maikidigi Fongdorakli Amokoki Information and Publicity Secretary Kulakpa Mukram Pina Kodiek Piduna Thadorpa Cherol Amada Haukiba J Animakai Karahen Basi Manipurda Kangluk Masalgi Marakta Mai Saktuna Imunai Mutana Duna Lerakpa Asida India Lengak Namasagi Territory Amagi Manungda Tokpa Problem Ama Oibigi Tofam Tokpa Tavak Adungasi Forward Toba Udri Watok Asi Loishinaba Honaba Amadi Rule of Law Chapchana Manipurgi Ching Tam Animakta Chana Hanaba Honabagi Mahota India Lengakna Nakal Naiba Policy Chathaduna Watokasi Hena Sangtananaba Amadi Manipur Tugainaba Tawong Hena Mayik Senglakli Asigumba Fibamasida Tangai Fadana Manipur Kanaba Mass People Gi Level Daiho Sagatpagi Tangai Fadaba Matam Adu Yorakli Kangluk Maselgi Marakta Nusinaba Tazanaba
hanjin hannaba miyamgi level da pangthokadoriba rally asi matang chaba tangai fadaba khongthang amani haina lobaga loinena amukokna pangthokadoriba rally asi soganaba firef lore haina miyamna su sogat pinaba appeal tawrakli Manipur kanba khongchat miyam puna saruk yamina si haina Kanglei Indigenous Martial Arts and Cultural Society 𝐻𝐸𝐯𝐞𝐰𝐬 appeal tawrakli 𝐻𝐸𝐯𝐞 ki Secretary General R.K. Lenin sanana kutyek piduna thadrokpa chirol amada kokomi ki lamjing makhada lakliba January gi tang 38 da tampakta khundaminariba furf khudingmakna amata oina chatminnagadaba Manipur kanba khongchet asiga mari lenina Manipur gi nat chatnabi culture ga sagonariba tongan ba Manipur gi Cultural Love Organization Association Institution Academy School College ta leibiriba ojasing mahairoi artist performer pumnamaknasu khongchet asi sogatpaga loinena saruk yabinaba appeal tawrakli loinena May 3rd 2023 dagi hauduna midday furapu namtharaga Manipur gi apunba saktam thugaina bagi lalong makhada kuki narco terrorist singna lauduna raga chatharakli lan asi ngasi fawba center amadi PR lengakna warishin ama pukchel singna thamdriba asigi mayokta amata oina leminaduna akhuba mityeng thadokuna akanba sakhatpa manaba khunai amagi khongchat chatpa haubagi saruk amani haina 𝐻𝐸𝐯𝐞 Lowi haiba wafam thamlakli Eco Network Manipur gi Mission Green and Clean gi manung channa ngasisu nefumathoi suba oina sajanaba loraba plastic ki polam sing amukhanna kannaba hiramda onthoknaba Kanaba hiramda onthoknaba recycle amadi reuse haiba wakhalonda hairoki tongan ba mafam singda leriba self help group SSG amadi Eco Network Manipur gi thawi singna khongalakpa kilogram lisangama henbagi plastic waste Asok traders da kusinaduna sell on tokray malemgi oina thengnariba climate change ki jaitheng asi lamdamasi dasu thengnariba asi kharada oirabasu koknaba isana environment kanbada pollution hanta hanbada lubananba lamdamama ohenbada thodang lorasi amot akai sing sengdok libani haiduna hekta mai thadokpa tawroisi loinina seasonariba pot sing mapung fana segregation tawraga mafam chana thamsi Malengi honglakliba climate change ki chaitheng asi hanta naba ekhoi puna hona minasi lenga ki mari lenaba department Manipur Pollution Control Board mahut amadi Directorate of Environment and Climate na chingba singna paikhaliba thabak thoram singda miyam hubna saruk yaminaduna environment kanminarasi haina sinthangamba laishram President Eco Network Manipur gi maikidigi miyam gi mafamda wafam singasi thamlakli Luna nana leiba lamdam ama ohenaba hotnaba matamda ekhoi sinariba polam sing ase mafam chana thamba saithokta langthokta maduna kamsilhandaba mosalhandaba mathau tai adugi manung channa ekhoi nongmada sinariba polam singi manungda khwadagi na sinariba plastic ki polam jijo amani Eco Network Manipur na plastic pollution handanaba environment kananaba global nanba lamdam ama ohenabagi Sangsilariba Mission Green and Clean campaign gi manung chana bottle na chingba plastic ko ba sinabal or ba polam ching ko madu khusinabani asok traders na keji olaga khulliba miyoi singda Eco Network amadi heroki lebiriba ton ba self group ki maibel singda mane plastic bottle sing amadi atopa plastic ki polam ching ase lokhat pibani asina maram orakanda hojikte koina Amuraka sula hendaba luna nana sula henba pollution thokadabagi handanba aduwe environment kan bada ko puna mateng pangminarli hauji akoina malemgi na thengnaiba climate change ki chaitheng sina remdam Manipur da so masigi chaitheng ji chapchana jikte koi phangle masidagi ngathokna honaba da koi isa na luna nana leiba ina sinaiba polum singje mai thadok panataba mafam chadana langko bunataba langko ba mai thadok puduna madugi maiku manin tingar kanda sor hon do halle aduga Mai thadok pudun lebak lehau tingiba amadi phumjingiba matamda maduna mo lebak lehau samu sola kanda miyoi batana tana malemda leriba jiba panba mutkiba kayama su leire aduga hena munhanaba maram su oirakunina akoi kudima punsi sang hingnaba honaba na de yektana tinjang kajang dana lehnaba honaba matamda malemsida sokadaba thawse koi tawdanaba amadi kanaba pibe yaba mongda
ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯏꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯆꯥꯅ ꯁꯦꯒ꯭ꯔꯤꯒꯦꯠ ꯇꯧꯔ ꯊꯝꯂꯤꯕ ꯄꯣꯠꯇꯨ ꯑꯃꯨꯛ ꯍꯟꯅ ꯀꯥꯟꯅꯕ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯕ environment ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯂꯨꯕ ꯅꯥꯟꯕ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯁꯦꯜ ꯐꯪꯍꯟꯕꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯄꯤꯔꯀꯥꯟꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯑꯀꯥꯟꯗ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯊꯣꯛꯑꯀꯥꯟꯗ environment ꯀꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯄꯥꯡꯁꯤ ꯂꯩꯉꯥꯛꯀꯤ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ ꯃꯧꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯇꯩ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ environment ꯀꯟꯅꯅꯕ ꯂꯨꯕ ꯅꯥꯟꯕ ꯂꯝꯗ ꯑꯃꯨꯛ ꯑꯣꯏꯍꯟꯅꯅꯕ ꯄꯣꯂꯨꯁꯟ ꯍꯟꯊꯅꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯩꯈꯣꯏ ꯏꯁꯥꯁꯨ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯈꯜꯂꯀꯥꯟꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯤ ओइनाम सोंबुंग दलेबा ओइनाम सोंबुंग वाटर सप्लाई स्कीम की ओवरहेड टैंक अथोबदा लोइसिंदुना मियामदा थकनबा इसिंग फंगहनद्रबदी मखल मखा कयागी खोंजंग जंगसिलगनी हाइरी ओइनाम सोंबुंग अपुनबा क्लब अमदी मेरा पाइबी लोफ सिंगना सिंदुना ngasi ओइनाम सोंबुंग वाटर सप्लाई स्कीम की कॉम्प्लेक्स ता पांगथोकपा पाउगी मिफम अमदा ओइनाम सोंबुंग अपुनबा मेरा पाइबी लोफ की प्रेसिडेंट ओइनाम सरोजिनी अमदी मेंबर यंखोम चित्रदेवी ने हाइखिबदा भारत सरकार ने लेवाक असगी मिपुम खुदिंगमक्ता थकनबा अफबा इसिंग फंगहनबा पाइखलिबा जल जीवन मिशन ओइनाम सोंबुंगददी फगी तारी हाइबदा हाइमनबा थोकलोई मिशन असगी फर्स्ट फेज 2020 की मखादा इंग कुमजा लिसिंगनी कुंगी अगस्त की सेमगन लक्खिबा स्कीम असगी ओवरहेड टैंक असि फावबा लोशिनबीदबा असि यामना लाइवक थीबनी लुपा करोड़ 3,40,000 चंगना सागदबा ओवरहेड टैंक असि लिलोंग एसीगी एक्स एमएलए अमना प्रोवाइडर ओइबा MS Allinson Impacts and Construction Company Private Limited na saba haurakibani adubu ngasi fawba losinbidaba asina miyamda chawna awaba mayok na halei Manipur lenga ki mari lenaba authorities singda kayarak chatuna haizarbasu ngasi fawba thabak amata paikhat bidre maram asina miyamgi awaba asi ubiduna athubada ising thakpa fanghan biyo haina mari lenaba authority da appeal tawrakli loisanba naidana sahi manga taruk hela bawjubo loisanba naidana makoktagi hogalakpadudagi hojik phawda sahi manga taruk je makoktagi hogalakpada dum dawdana leire aduga lilong kendragi vote lepiramba miyoi amasu kainojigi da company jiga mari lainana thabak suba jida yawe haina akoina tajai aduna hoji akoina pendabagi wakasi transform ko je tabiragadi semba loisandiba asi khara tuna semba loisanbiyu hoji akoidagi kaino tawna thengna sadana leigiba Samurogi water supply moi huji ising phajana pidana mayam de ising praja jing de ising phajana yendana pizza pithakana dawdana leigre adu akoigina asukoina tawrakpa pol asida hoji phawba ising phangandadana sembidadana leiba asi asugi matik kenjade water supply ji koi chahi taruk suraji bokta moina loisanbagi phibam ji leitre akoi oinam saungbung ji lilong kendra gi manung dadi koi minority ni haina akoina longje mayam nasu minority ne so hai adubu akoina office ta kyarak hanna chacharure koi mera paibi club yam chachere koi office ta yankher hanna chalaga haijarurabani adubu masigi matang sida tabiba kawusi leitre aduna masi akoina haijaningadi praja miyamna leiba praja miyamna akoina haijaningadi athuba matamda koi isingji afabaji thangnanabagi damakta koigi kanosingna office singna office mari leinaba koigi office ki miyoi singna athuba matamda yengjanbiraga ngasi dagina nimit tarani bukki ki manung sida akoi isingji thakpa phangan biu haina haijanini aduga sida paibiriba akoi gi miyoi sing akoi mingoina pandrabasu akoi miyoi kharasina athu matamda masi tawbiraktaba taragadi akoi mera paibi amadi club pulap punjalaga akanba khongjangju makhan makhai khongjang kya changakani haina ju koi thamjage Thobal district Wangbal Canal Mapalda Leiba Sorozri oil pump da yawaloi singna buba thang mangamloidaba selgi demand amadi bom langsingani nomai kapsingani haina aki akhang piba tawbiganu amasung oil pump thingzingani hariba do handok piu haina khangbok amadi akoibagi ima ivel singna ngasi Sorozini oil pump da wakat khongjang jangsin khrei wakat khongjang atuda petrol pump sing thong lolu haiba yaning de donation lakpada angam mamateng pangsage fixed amount thambiganu lamdamasigi damak Kathoklaba ichil inaw pumna makpu ikai khumna zai petrol pump da bom langsinba aki tusung pokhanba tawbiganu leibak miyamgi seba amasung senmilon kaya piriba mafam asibu kan khatnaba honabiu pump da bom langsinbiganu pumbu support tawbiu amasung
pam thingzinbiganu haina iba banner amadi placard sing sizinaki wakat khongsang aduda saruk yakibi khangabok ki ima evel singna phongdorakpada khangabok ta lairiba miyam gi damak achoba thodang loduna jahi kaya awa ana puduna laklaba miyam na su khangnariba sorojini oil pam asida yawaloi kharagi lochingba kharana makoi gi apamba demand pidragadi pam hangba yaroi thingzingani pom langsinbigani nomai kapsingani haibana chingba miyamda aki akhang pibiba asi tobiganu haina apel tawrakli thokjom zadumani asi khangabokta yamna wana tam anirak mikhal maithi hoduna mayum makai leifam chafam leitadana chaba thakpa mafam marang khangdana sukimati awaba fibam amada leiriba miyoi asida puba thangbang amloidaba selgi demand tobiganu miyangi mateng su pangdaba yade mangna angamba mateng su pangjasanu aduga mi amana piba ngamloidaba demand su tobiganu jadumani asi makha tanasu miyam gi damak yai fathorang kaya paikhanaba amadi mikhal thengnanaba sem saduna miyam nasu support tawduna leiriba misak amani haiba wafam thamki ꯑꯩꯈꯣꯏꯒꯤ ꯈꯥꯡꯉꯕꯣꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯋꯥ ꯀꯌꯥꯗ ꯆꯍꯤ ꯀꯌꯥ ꯑꯋꯥ ꯀꯌꯥ ꯄꯨꯗꯨꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯄ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯈꯪꯅꯔꯕ ꯑꯩꯈꯣꯏ ꯑꯣꯏꯜ ꯄꯝ ꯁꯣꯔꯖꯤꯅꯤ ꯍꯥꯏꯔꯤꯕ ꯑꯣꯏꯜ ꯄꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯂꯨꯆꯤꯡꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ pam asi makoina apamba demand pidragadi pam hangba yaroi aduga aikoi bom langsangani nomai kapsangani haibana singba asigumba aki akhang prajada pibiba sidi aikoi yawloi sing isilina khudingmakta party khudingmakta hairiba asigumba sidi tobit ganu haiba wafamsi praja ama oina ai thamjage mayamgi mahut sinjaraga aduga hairiba akoigi kaka jadumni hairiba akoi kaka asidi yamna khungang asigi thabak thoram kayada yamna wana sahi tam anirak bot tuduna masagi mayum inkon phawbada leibam leitadana asugi matik wana mayung nariba awana hauji ki masagi saba thakpa bawda mathong maram khangdana awaba phiba mamada mayung naduna leiriba sigumba kaka asibu aikhoigi silinau kharana puba thangba ngamoidaba demand su tobiganu mayamgi mateng su pangdaba yade mana angamba su pangjasanu aduga ahenba demand mi amana piba ngamoidobo ahenba demand su tobiganu ichilina khudingma kusoi koini kai khumnabu usai aduna makhatana masidaida akoina pi hairiba demand du pidragadi akoi pam masi hangba yaroi amadi bom langsangani nongmai kapsangani haibigi prajada kihan khanganba tobase tobiganu maramdi mahaksu makhatana tungdasu bot lepkani haibigi asoba plan kaya ga loinana praja khudingmona support toduna leiriba misagamani aduna yaragadi isilina khudingmakta khangawko praja ama oina ai mayamgi mahut sinjaraga koina kunlona duna ikun koknojaduna haijari hairiba sigumlaba mina puba thangba ngamoidoba demand tobusidi tobiganu haiduna isilina khudingmakta ikongona haijari 𝐍𝐞 Consulting and Service ꯀꯛꯆꯤꯡ ꯅꯁꯤꯟꯗꯨꯅ MSME FSSAI NGO amasung trademark ki matangda awareness program amang asi Kaksing Naudam Bazaar Community Hall da pangthokre Kaksing da leiba business enterprising 𝐋𝐢𝐯𝐞𝐿 oil pump sinta Kakching Siroi Ngari Ima Ipa mustard oil Kaksing Food and Beverage na sponsor tawraga pangthokiba ngasigi awareness program aduda district cooperative office Kakching ki sub register Thangjam Joy Chandra Maitei na chief guest social worker Ketrimayum Kennedy na president food safety officer Kaksing 𝐶𝐫𝐸𝐯𝐬 Surendra na guest of honor oiki awareness program adu pangtopagi matangda 𝐍𝐞 Consulting and Service Kakching ki manager Joy Chandra Waikhom nanunggi oiba waral phongdoki Kaksing Bora Chasubi na chingba chana thaknaba polam sing saduna yolibi sing yauna miyoy kayana saruk yakibai awareness program aduda district court operative office Kakching gi sub register Thangjam Joy Chandra na MSME amasung association sembagi matangda aduga food safety officer Kaksing 𝐶𝐫𝐸𝐯𝐬 Surendra na FSSAI regulation amasung registration gi matangda resource person sing oina wangangki District Transport Office Thobal na Thobal College ki NSS NCC amadi
𝐼QAC Lunina School of Driving and Automobiles Technology Sodatka Kutsamnaduna Nomigi Awareness Program Ama Thobal College Tapang Tokre 37th Road Safety Month 2026 ki manung channa Sarak Suraksa Avian Campaign ki makhada pangtokpa thoramadu VK Sarma retired Joint Director Transport W Rona Sub Officer Manipur Fire Service 𝐋𝐢𝐯𝐬 District Transport Officer Thobal Professor Navachandra Singh Principal Thobal College Dr. Monica Medical Officer UPHC Foden Yumlembam Sunanta MPS DSP Traffic Thobal Amadi Elangbam Ramesh Singh Former Secretary Sodatna Athoiba Mitunglen Singh Oina Saruyaki Awareness Program aduga mari lenina DTO Thobal 𝐻𝐻𝐸𝐬 Phongdokibada Gari Accident da Soklaba Singbu Transport Department na makoigidamak lokhatpa khongthang ama oina hit and run compensation scheme na makoibu mating pangli haba wafam thamki W Ronana Phongdokibada Gari Mapu Singda Fire Safety Awareness yamna watli makoigi gari Singda fire fighting equipment sing hapte haina nungnangba Phongdoki loinina Dr. Monica na accident victim sing hospital da pukalak tringaida athubada first aid piban asokpa adu laing bada hena kudong chahali haina Phongdoki First state level KCC Open Tennis Ball Cricket Tournament 2026 pre-quarter final match ki ahanba sanakiba match da no looks 𝐋𝐢𝐯𝐞 𝐍𝐞𝐰𝐬 run 29 maitiba bikre amadi no looks 𝐋𝐢𝐯𝐞 gi Nawaz Sarifna man of the match ki manat lawkre ani suba sanakiba match da Destroyer 11 na Galaxian 11 bu wicket mapan da maitiba bikre Destroyer 11 ki KV Mustaqina man of the match ki manat lawkre ahum suba sanakiba match da Weekend Warrior na Kanglei coach Kongpalbu run kunda maitiba biki Weekend Warrior gi Vasir Rahman man of the match ki mana fangkre Arabe damaroba pa umhana pisari Manipur update na sinduna beyond media conclave pangkre Mount Chico amadi Mount Isida lamai chakpana maram oiraga umangi saruk sanjaw tathokre Northeast window na sandok sari banimidangi paw matang sa daloy sari miyang tabiriba singbo muka hanna chan mabam na khurumjari